Ngasi ayu pung 12 ni furom tarakpada DM College, Modern College amadi Oriental College ki masing yamlaba mahiroi singna Khongchit ama Chief Minister gi Banglo tamna lakpada police na 𝗙𝗏𝗥 𝗙 kaptuna tan khai khrei kona police ki makok thongba officer singa wari sanaraba matungda Chief Minister da point manga yaba memorandum ama pisinaba changhanke memorandum aduda haribadi achumba fanghandriba fawba DM University ki class loina boycott tawgani miat pasing ngasi dagi horaga numit humni gi manungda fagadabani internet ban tawribasi khudakta handokadabani mahiroi singi khongjangda asok apan nangkraba mahiroi singi tekchak pumba lengangna pugadabani amadi RAF manipur dagi lokthoko haiba yaure amaramda Imphal College Manipur College Manipur University gi mahiroi singa CM Banglo tamna khongchat lakpaki lambida moirangkhomda RAF amadi police na thatuna thamke mafam aduda yamna kana muknarakpatigi 𝗙𝗥𝗥 𝗙 amadi mok bomb sting kaptuna tan khaina bahotna bada mahiroi tara hena asok apan nangkhrei Serius